Smoke saya. Tuh bagi kade, kandang ngasih di kedua guna. Ayam sih dah. Kuy, masih ba? Kuy, kedua lagi. Chắc sao rồi bỏ Chắc sao thì anh chắc tụ tung gini, itu tuh nangai ni, kay lagi na. sao sao bên đằng là bên chính xác rồi đó Tay sih thằng cái lạc sẽ làm tao rồi chứ ba. ta lại à Hao, nó kay lagi. nên là sai chắc cả hấp mua hấp đó Nung aduh, macam dari kau hapu ko. itu mau hấp đâu đi Ah, nasi đây cái gì nè ah. năng nạc tới đây cả cha đúng thong anh đi Kay na siya ba? Karino ba singang jibo hana tawamdaba thapang athaneba ma tawraise nupa uraga haraubai type ama tawjibu sibu aibu ngarang na mo ahingda mi meng chatluba ibunga ngasai de hawdoi ta de ba ibunga hawgatri ba singang jibo haima la tholo la nang ang tayo kayo cái đâu rồi nang ang tayo kayo ba ha migi mayum tu nang na piyom sa dito kay di ha ayu khang đi mình chứ ha pidat kayaw da naman sa dito nang kamdaga yung nhổ cái này mình khang đi kia mình ta đi bây giờ yung kang mari nang nasara sa buka daw kang odir gina khang đi mình chứ ai nang niya nang nupiro ha nang nupira ba nupiram tayo ayu thằng này khăn gì cái đầu rồi rồi cái kia mình ta đi bây nasagi na pinaron yung maga nang na migi mi mayum sa dito kay gino ha balida ha ai khang đi hả các nupa uraga harang kung tawri nupa uraga harang kung tawri na kay no tong no to nang ne nang yam na ne ay imung si na dapat sa kon ko imung si na dapat sa kon nupa uraga harang ba nang gian ta ra cái mà cái này yum đây mình đôi chia chục gian mình ta để cái mai sao mình nó khang đi à ay na tiliro do dia ay na tilira ba ai nó phagi đâu đi đâu phagi daw gidray kay adon yung ne nang ne nang zuko ta bayam kon ne nang chalo chak chalo thung rang khang da na cái gì tôi hiểu nupi nupa ra khang di Thằng đấy exam pass sector ba, chắc lôi cầu gì này nè, cái sam này này để in đi nè, xí à, in thì ngã mẹ lo ba, exam pass rồi, riêng là riêng à riêng gì à, ngã mà ngã tụt lô ấy, sam thực tiện rồi thì lui đây phải đi chơi cắn đi trả lời in là buổi exam liền nữa rồi, rồi ấy hay dân mà nè, sắp pass tốt rồi lên, sắp tốt rồi đấy Chị đi săn tiền nữa, cái năm sau chị tưởng à? đâu chứ, gì vậy, Coi gì vậy, gì? nó cây nó ngon rồi bọn à, Cái gì đây nọ? nó nào này nè, Cái nó bị tàu gì đó? Thôi đợi tao lần đi. Xúc thế, cái gì nó chắc thằng cả làm này đúng không? Sao cả sáng nào vậy nè? Mì đó cái nó đây gì vậy? cái nó nàng cái màn gì, cái nàng cái plum của tụi nó hàng đâu cái thố là cảnh đó, rồi dưới dạng này đây cái nó tao rồi nè, Tàu này nó phong nhắm mà nó tu. Cái đồ cái hai đồ nó lại gì? nó nạc này nè, Đâu? Chị đi săn tiền nó cái nó mà sau sẽ xài bóc thua cả. Ngươi đi săn tiền rồi? Chị bảo không được. Ngươi cái nó đi xa vậy này. Rồi cái đồ em thấy rồi nè. cái em đâu đi mẹ? Cái gì nó phong nhẹ, dạ mình đã đi rồi, sai được rồi. Cái nó đi tàu gì? Dạ. Ai đi ra rồi gì nó tàu ra rồi. Rồi nó tao cái nó không ra rồi. Chẳng có đâu chơi. Nó nâng cây đầu rồi cái bằng đặc chứ. Cái em đâu đi mẹ cái nó này. Nó tôm nó có măng đó nè, súp đó nè, mấy cái máy tôi nó vậy. Súp gì? Ông đi lấy gì nè, quay ta hai thuốc tàu này. Cái đó là cái vậy. Đâu vậy? Ai chú ghen sụt ta đi vậy? Cái gì nè? Ngon, ai ngang gì? Ta lại nói đó, đang cái皮我们这不买了。Đu này nó ai nàn chứ nâng lấy con thing nào cái nón tôi. Cái nón tôi vậy, có chân nè. Có chân nè, ngã thờ nè, ghi cái tay tấm tàu này nâng cân nè. Anh cái nhóm này không买了. Ngang rồi. Nó chạy lên lại, rồi tum hồ là của tôi chỉ là quạt khủng nó khủng cái cầu thua cái ngang. Ấy sao bugyan thật đấy vậy?
ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯈꯪꯗꯦ ꯃꯤ ꯇꯥ ꯂꯥꯏꯌꯣꯟ ꯍꯣꯏꯗ ꯐꯤꯒ ꯌꯣꯝꯕ ꯆꯠꯂꯦ ꯍꯥꯏꯁꯤꯅꯤ ꯊꯤꯜꯂꯛꯑꯦꯌꯦ ꯕꯦꯔꯥꯅꯤꯅꯦ ꯅꯪꯗꯤ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯅꯦ ꯑꯗꯨꯗꯤ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯀꯣꯛꯀ ꯁꯥꯕꯅꯤ ꯅꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯥꯡꯉꯤꯗ ꯅꯪ ꯀꯩꯅꯣ ꯀꯥꯏꯅꯣꯝ ꯆꯠ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤꯔꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯁꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯏꯀꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅꯒ ꯅꯨꯄꯥꯗ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯩꯁꯨ ꯆꯤꯡꯅꯩ ꯏꯊꯟꯗ ꯆꯤꯡꯅꯩꯅꯦꯕ ꯑꯗꯨ ꯅꯪ ꯀꯩꯗꯧꯈꯤꯕꯒ ꯌꯥꯎꯒꯦ ꯀꯩꯝ ꯇꯧꯗꯦꯃꯦ ꯚꯥꯏ ꯉꯔꯥꯡ ꯆꯠꯃꯤꯟꯅꯔꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯅꯣꯏ ꯂꯩꯍꯧꯔꯦ ꯏꯊꯟꯗ ꯍꯜꯂꯛꯑꯦ ꯑꯗꯨ ꯍꯜꯂꯛꯄꯗꯒꯤꯅꯦꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯐꯃꯨꯡꯗ ꯐꯝꯍꯜꯂꯦꯃꯦꯕ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯥꯗꯣ ꯌꯥꯎꯔꯖꯥꯠꯂꯣ ꯁꯦꯝꯖꯟꯕꯤꯒꯗꯣ ꯇꯧꯔꯖꯥꯠꯂ ꯃꯉꯣꯟꯗ ꯇꯧꯔꯖꯥꯠꯂꯣ ꯀꯅꯥ ꯁꯦꯝꯖꯟꯗꯣꯔꯤꯒꯦ ꯑꯩꯒ ꯈꯪꯅꯕ ꯑꯗꯩ ꯈꯟꯅꯕ ꯁꯥꯎꯅꯕ ꯀꯅꯥꯝꯇꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯀꯩꯀꯩ ꯇꯧꯕꯤꯕ ꯌꯥꯎꯒꯦꯕ ꯑꯁ ꯀꯩꯝ ꯌꯥꯎꯗꯦꯃꯦ ꯚꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯦ ꯈꯪꯍꯟꯗꯕꯤꯗ ꯑꯝꯇꯪꯗꯤ ꯌꯦꯡꯁꯤꯔꯅ ꯆꯠꯂ ꯌꯦꯡꯊꯣꯛꯑꯁꯦ ꯑꯗꯨꯗꯤ ꯑꯁ ꯀꯅꯥꯗ ꯌꯦꯡꯗꯣꯔꯤꯒꯦ ꯇꯥ ꯀꯨꯕꯦꯔꯅ ꯃꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯎꯝ ꯑꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯆꯠ ꯌꯦꯡꯊꯣꯛꯁꯤꯔꯥ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯒꯗꯤ ꯈꯪꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯊꯣꯛꯑꯒ ꯊꯣꯛꯑꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯏꯌꯦ ꯁꯥꯕꯅꯗꯤ ꯆꯤꯛꯄꯁꯨ ꯌꯥꯎꯔꯤ ꯆꯥꯛꯀ ꯊꯣꯛꯄꯅꯤ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯒ ꯇꯟꯗꯤ ꯇꯣꯛꯑꯁꯤ ꯂꯥꯛꯑꯣꯗ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯇꯣ ꯅꯪꯁꯦ ꯄꯣꯠꯁꯦꯝ ꯌꯥꯎꯕꯩꯅꯦꯕ ꯆꯠꯅꯤꯡꯗ꯭ꯔꯤꯁꯦ ꯉꯁꯥꯏꯒꯗꯤ ꯆꯠꯁꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯃꯥꯏꯕ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯄꯣꯠꯁꯦꯝ ꯆꯥꯒ ꯌꯥꯎꯕꯩꯅꯦꯕ ꯆꯥꯁꯤꯜꯂꯨꯕꯩ ꯅꯨꯡꯁꯥ ꯁꯥꯕꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅ ꯂꯥꯛꯑꯣ ꯀꯩꯝ ꯈꯟꯅꯨ ꯂꯥꯛꯑꯣ ꯆꯠꯂꯣ ꯃꯁꯥꯁꯤ ꯇꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗꯅꯦ ꯑꯩꯁꯨ ꯋꯥꯏꯑꯦ ꯑꯗꯨꯅꯤ ꯃꯥꯏꯁꯦ ꯂꯣꯏ ꯑꯋꯥꯕꯁꯤ ꯅꯪ ꯀꯩꯗꯧꯔꯦ ꯄꯨꯁꯤꯕ ꯇꯧꯔꯁꯦ ꯇꯜꯂꯤ ꯃꯥꯅꯦ ꯚꯩꯌꯥ ꯑꯩ ꯆꯠꯂꯦ ꯅꯪ ꯊꯣꯛꯇ ꯍꯣꯏ ꯉꯥꯏꯈꯣꯏ ꯑꯥꯏ ꯉꯥꯏꯈꯣ ꯑꯌꯥ ꯑꯩꯒ ꯎꯔꯒ ꯆꯦꯜꯂꯦ ꯅꯪ ꯈꯪꯉꯤꯕ ꯅꯪ ꯅꯣꯏ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛ ꯆꯦꯜꯂꯛꯀꯦꯕ ꯑꯩ ꯅꯪ ꯅꯊꯟꯗ ꯃꯪꯉꯒ ꯆꯠꯂꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯑꯗꯨꯝ ꯐꯔꯗꯕꯅꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯄꯨꯟꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯃꯥꯁꯤ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯅꯤ ꯏꯕꯥꯅꯤꯗꯪꯅ ꯇꯧꯕꯁꯨ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯆꯤꯆꯦꯗ ꯍꯥꯏꯍꯧꯕꯅ ꯐꯩ ꯍꯣꯏ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗ ꯂꯨꯁꯜꯂꯗꯤ ꯏꯕꯥꯅꯤꯗ ꯇꯥꯛꯇꯣꯏꯅꯤ ꯏꯕꯥꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯆꯤꯆꯦꯒ ꯐꯖꯅ ꯋꯥꯔꯤ ꯇꯥꯟꯅꯔꯒ ꯐꯖꯅ ꯌꯦꯡꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯏ ꯆꯤꯆꯦꯗ ꯍꯥꯏꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯤꯆꯦꯗ ꯍꯥꯏꯕ ꯐꯔꯦ ꯅꯪ ꯎꯍꯧꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯆꯦꯡꯒꯤꯗꯣ ꯁꯨꯍꯧꯗꯦꯗ ꯀꯥꯏꯗꯩ ꯎꯗꯣꯏꯅꯣ ꯍꯥꯏ ꯆꯞꯆꯥꯗꯨꯒ ꯑꯩ ꯂꯣꯏ ꯂꯨꯝꯖꯜꯂ ꯂꯩꯔꯝꯃꯅꯤꯅ ꯌꯥꯔꯦ ꯏꯕꯥꯅꯤꯃꯛ ꯆꯀꯥ ꯆꯞ ꯃꯥꯟꯅꯩ ꯆꯦ ꯍꯥꯎ ꯆꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯥ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯅꯣꯏ ꯄꯨꯂꯞ ꯆꯠꯈꯤꯗꯥꯏꯅꯦ ꯑꯃꯗꯨ ꯀꯥꯏ ꯂꯩꯍꯧꯔꯕ ꯑꯗꯨꯅꯦ ꯆꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯟꯁꯤꯒꯗꯣ ꯌꯥꯗ꯭ꯔꯦꯗ ꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯃꯥꯗꯣ ꯃꯪꯉ ꯂꯩꯌꯦꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯃꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯌꯦꯡꯉꯨꯁꯦꯅ ꯆꯠꯄ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯗꯣ ꯃꯥꯡ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤꯅꯦ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯏꯕꯨꯡꯉꯣꯁꯦ ꯍꯣꯏ ꯃꯥꯅꯦ ꯇꯨꯃꯤꯟꯅꯒ ꯃꯪꯗꯅ ꯃꯪꯁꯨ ꯃꯪꯉꯦ ꯑꯗꯩꯗꯤ ꯅꯨꯄꯥ ꯎꯔꯒ ꯍꯔꯥꯎꯕ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯑꯁ ꯈꯪꯗꯦꯗ ꯐꯤꯒ ꯍꯣꯏ ꯃꯌꯣꯡ ꯊꯪ ꯌꯣꯝꯃꯒꯅꯦ ꯌꯥꯝ ꯆꯠꯂꯝꯃꯤꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯥ ꯂꯥꯏꯌꯣꯟꯗꯣ ꯃꯥ ꯑꯗꯨ ꯎ ꯌꯥꯗꯦꯕ ꯃꯥ ꯎ ꯑꯗꯨꯝ ꯄꯪꯊꯩꯑꯕ ꯃꯥꯁꯦ ꯑꯗꯣ ꯒꯦꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯤꯅꯒ ꯁꯦꯝꯖꯜꯂ ꯖꯥꯠꯂꯕ ꯑꯩ ꯄꯣꯠꯁꯦ ꯑꯗꯨꯅꯦ ꯑꯩ ꯌꯦꯡꯉꯨꯁꯦꯅ ꯄꯨꯕꯅꯦ ꯑꯩ ꯃꯤꯁꯥ ꯈ꯭ꯋꯥꯏꯅꯤꯅ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯒ ꯌꯧꯔꯝꯗꯥꯏꯗꯣ ꯃꯥꯡꯂꯦꯕ ꯍꯩꯕ꯭ꯔꯣ ꯅꯣꯏꯗꯨꯕꯣ ꯍꯩꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯅꯣꯏꯒ ꯄꯨꯂꯞ ꯃꯃꯤꯡ ꯆꯠꯃꯤꯟꯅ ꯃꯥꯡꯉꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣꯕ ꯑꯩꯈꯣꯏ ꯅꯣꯏꯕ ꯑꯍꯨꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯄ ꯎꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯒ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥ ꯂꯩꯔꯝꯃꯦ ꯐꯖ ꯆꯠꯃꯤꯟꯅꯗꯣ ꯑꯩꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯊꯤꯔꯨꯗꯣꯏꯅꯣ ꯃꯣꯏꯕꯣ ꯑꯗꯣ ꯐꯔꯦꯁꯦ ꯏꯆꯦ ꯀꯨꯏꯁꯜꯂꯛꯇ꯭ꯔꯤꯀꯥꯟꯁꯤꯗꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯌꯦꯡꯉꯨꯔꯁꯦ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯛꯇꯧ ꯃꯥꯜꯂꯦ ꯃꯥꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯁꯨꯛꯇꯧ ꯇꯧꯔꯝꯗꯕꯅꯦ ꯃꯤ ꯁꯨꯃꯥꯏꯅ ꯁꯨꯛꯇꯧ ꯇꯧꯔꯝꯗꯕꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯁ ꯏꯄ꯭ꯋꯥ ꯑꯝꯇꯪ ꯌꯥꯎꯕꯁꯦ ꯑꯗꯣ ꯅꯣꯏꯒꯤꯗꯣ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯕꯗꯣ ꯍꯩꯕꯅꯤ ꯆꯦ ꯑꯗꯨꯗꯣ ꯑꯝꯇ ꯆꯠꯂ ꯌꯦꯡꯊꯣꯛꯁꯦ ꯑꯗꯨꯒꯤ ꯆꯤꯆꯦꯗ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯗꯨ ꯍꯩꯇꯥꯔꯒꯗꯤ ꯌꯥꯔꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯦ ꯀꯣ ꯑꯗꯣ ꯍꯣꯏ ꯆꯦ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯀꯥꯏ ꯋꯥꯏ ꯆꯠꯂꯨꯏꯅꯣ ꯅꯣꯏꯕꯣ ꯑꯁ ꯀꯔꯥꯏꯗꯅꯣ ꯃꯤ ꯁ꯭ꯋꯥꯏꯗꯅꯤ ꯆꯦ ꯃꯥꯡꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯔ ꯃꯥꯡꯉꯤꯅꯣ ꯈꯪꯗꯦ ꯅꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯄꯅꯦ ꯑꯗꯨ ꯑꯣꯟꯊꯣꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯃꯥ ꯀꯔꯥꯏꯗꯅꯣ ꯊꯤꯁꯦ ꯂꯧꯕꯨꯛꯁꯤꯗ ꯂꯩꯅꯦꯁꯨ ꯅꯠꯇꯦ ꯏꯆꯦ ꯐꯪꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯁꯦ ꯇꯥꯂꯤꯌꯥꯟ ꯍꯣꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯗꯤ ꯂꯥꯏꯔꯅꯨ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯂꯥꯏꯌꯣꯟ ꯎꯕꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯂꯩꯔꯝꯃꯣꯏꯍꯦ
ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯂꯥꯛ ꯊꯤꯔꯁꯨ ꯂꯥꯛ ꯑꯝꯇ ꯁꯥꯏ ꯁꯥꯏꯗ ꯂꯥꯛꯑꯣ ꯁꯤ ꯀꯩꯅꯣ ꯍꯣꯏꯗ ꯂꯥꯏꯔꯣꯏ ꯆꯠ ꯑꯝꯇ ꯌꯦꯡꯁꯤꯔꯥ ꯇꯜꯂꯦꯍꯦ ꯍꯩꯅꯗꯦ ꯂꯥꯏꯌꯣꯡ ꯅꯣꯏ ꯆꯧꯁꯤ ꯃꯣꯏꯗ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯦꯕ ꯃꯥ ꯂꯥꯏꯑꯣꯡ ꯎꯕ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯋꯦꯕ ꯆꯦꯗꯤ ꯂꯩꯔ ꯅꯣꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ ꯆꯤꯡꯅꯩ ꯌꯥꯝꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯍꯥꯟꯅ ꯆꯪꯉꯨꯀꯣ ꯑꯩ ꯃꯅꯤꯡ ꯂꯥꯛꯀꯦ ꯍꯦꯟꯗꯤ ꯑꯁ ꯉꯁꯤꯒ ꯑꯃꯨꯛ ꯏꯟꯅꯔꯗꯤ ꯑꯩ ꯁꯣꯏꯔꯝꯅꯤꯗ ꯀꯗꯥꯏꯗ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯕꯨ ꯑꯁ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯕ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯒ ꯂꯩꯗꯣꯔꯤꯅꯣ ꯑꯩꯕꯨ ꯑꯩ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯁꯦꯡꯕ ꯇꯥꯂꯥꯌꯣ ꯈꯪꯉꯦ ꯀꯩꯅꯣ ꯅꯪ ꯂꯩꯁꯨ ꯍꯥꯟꯅ ꯍꯥꯏꯗꯅ ꯅꯪ ꯑꯩ ꯎꯔ ꯆꯦꯜꯂꯤ ꯀꯩꯒꯤꯅꯣ ꯆꯦꯟꯗꯦ ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯗꯅ ꯈꯣꯡ ꯍꯥꯝ ꯆꯠꯂꯨꯕꯅꯦ ꯑꯩ ꯈꯪꯉꯤꯅꯤ ꯅꯪ ꯑꯩ ꯎꯔ ꯆꯦꯜꯂꯤꯗꯣ ꯆꯦꯟꯗꯦ ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯪꯅ ꯑꯩ ꯌꯨꯝꯗ ꯊꯤꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯪ ꯅꯥꯛꯇ ꯑꯗꯨ ꯅꯨꯡꯁꯥ ꯁꯥꯕꯁꯤ ꯅꯪ ꯇꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯌꯨꯝꯗ ꯋꯥꯗ꯭ꯔꯣ ꯑꯩꯅ ꯅꯪ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤ ꯂꯥꯛꯑꯣ ꯇꯨꯝꯃꯁꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯉꯁꯤꯗꯤꯅꯦ ꯐꯃꯨꯡꯗ ꯇꯨꯝꯃꯔꯣꯏꯁꯦ ꯐꯛ ꯄꯨꯊꯣꯛꯑꯒ ꯎꯈꯣꯡꯗꯅ ꯏꯪꯅ ꯏꯕꯥꯅꯤ ꯄꯣꯊꯥꯔꯣ ꯐꯠꯇ꯭ꯔꯣ ꯔꯣꯃꯥꯟꯁ ꯇꯧꯔꯁꯦ ꯍꯣꯏ ꯔꯣꯃꯥꯟꯁ ꯇꯧꯅꯤꯅ ꯇꯥꯂꯥꯌꯣ ꯁꯥꯏ ꯊꯥꯔꯒꯦ ꯊꯥꯔꯣ ꯎꯔꯨꯝꯗ ꯈꯁꯤ ꯆꯠꯂꯣ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯐꯝ ꯑꯩ ꯁꯥꯏ ꯐꯝꯒꯦꯀꯣ ꯑꯩꯗꯤꯅꯦ ꯅꯨꯡꯁꯥ ꯁꯥꯔꯗꯤꯅꯦ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯅꯪꯅꯕꯁꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯕꯤꯄꯤ ꯏꯁꯇꯣꯛ ꯇꯧꯒꯦ ꯇꯧꯋꯦꯕꯀꯣ ꯅꯪ ꯑꯩ ꯁꯤꯒꯗꯤ ꯅꯪ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯥꯏꯅꯨꯕ ꯅꯪ ꯈꯤꯇꯪ ꯍꯟꯇꯣꯛꯑꯣ ꯑꯩ ꯁꯥꯏꯌꯦꯕ ꯑꯩ ꯈꯤꯇꯪ ꯁꯥꯏꯌꯦꯕꯀꯣ ꯑꯩ ꯉꯥꯛꯇꯪ ꯎꯏꯒꯦ ꯁ꯭ꯋꯥꯏꯗ ꯏꯁꯥꯁꯦ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯆꯠꯇꯣ ꯑꯩ ꯈꯤꯇꯪ ꯇꯤꯡꯊꯣꯔꯛꯀꯦ ꯅꯪꯒꯤꯅꯦ ꯇꯨꯝꯃꯤꯉꯩꯗ ꯈꯪꯒꯣꯡ ꯀꯣꯟꯖꯜꯂꯛꯄꯤ ꯃꯤꯠ ꯃꯥꯡꯗ ꯂꯩꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯕꯤꯕꯤ ꯏꯁꯇꯣꯛ ꯇꯧꯔ ꯑꯩ ꯁꯤꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯪꯁꯤꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯏ ꯉꯥꯏꯈꯣ ꯈꯨꯕꯣꯝꯗꯪ ꯄꯥꯏꯔꯣ ꯐꯩꯒꯟ ꯌꯧꯔꯛꯀꯅꯨ ꯐꯩꯒꯟꯁꯦ ꯃꯤ ꯀꯥꯈꯤꯕ ꯑꯩ ꯉꯍꯥꯎꯋꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯥꯟ ꯐꯩꯒꯟ ꯄꯥꯏꯕ ꯌꯥꯗꯦ ꯑꯩ ꯁꯤꯗꯣꯔꯤꯕ ꯐꯩꯒꯟ ꯄꯥꯏꯔꯨꯕꯗ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯅ ꯑꯩ ꯁꯤꯒꯨꯝꯕ ꯃꯩꯁꯥꯛꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯂꯩꯈꯤꯗꯣꯏꯅꯣ ꯃꯥꯏꯕ ꯇꯥꯂꯥꯌꯣ ꯇꯣ ꯍꯧꯔꯛꯑꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯩ ꯅꯪ ꯑꯃꯗꯨꯗ ꯈꯪꯉꯦꯕ ꯑꯩ ꯅꯪꯒꯤ ꯃꯥꯏꯗꯅꯦ ꯎꯔꯤꯡ ꯑꯃ ꯂꯩꯔꯤ ꯑꯩ ꯃꯦꯠꯄꯤꯒꯦ ꯃꯤꯂꯨꯅꯨ ꯗꯥꯛ ꯇꯥꯅꯤꯌꯦ ꯃꯦꯠꯄꯤꯒꯦ ꯗꯥꯛ ꯇꯥꯅꯤ ꯁꯦ ꯐꯝꯃꯣ ꯅꯨꯡꯁꯤꯕꯅꯦꯕ ꯁꯦ ꯑꯩꯅ ꯍꯥꯏꯕꯤꯟꯕꯗꯤꯅꯦ ꯅꯪ ꯅꯨꯡꯁꯤꯅ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯕꯤꯗꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤ ꯑꯩꯗꯤ ꯁꯥꯎꯅꯤ ꯑꯗꯨ ꯇꯥꯂꯥꯌꯣ ꯉꯔꯥꯡꯒꯤ ꯇꯥꯏꯞꯇ ꯌꯨꯝꯗ ꯉꯁꯤꯗꯤ ꯊꯤꯟꯗꯣꯛꯑꯅꯨꯀꯣ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯗꯣꯏꯅꯤ ꯑꯩꯈꯣ ꯅꯪ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯅꯪꯁꯨ ꯈꯤꯇꯪ ꯈꯜꯂ ꯌꯦꯡꯉꯨ ꯌꯨꯝ ꯀꯩꯁꯨ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯑꯗꯒꯤꯗꯤ ꯀꯤꯠꯆꯟ ꯅꯨꯡꯖꯪꯒ ꯁꯦꯝꯗ꯭ꯔꯤ ꯐꯃꯨꯡ ꯀꯥꯡꯊꯣꯡꯒꯁꯨ ꯂꯩꯇ꯭ꯔꯤ ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯅꯠꯇꯕꯅꯤꯅ ꯑꯑꯣꯟꯄꯣꯠ ꯄꯨꯔꯛꯑꯣꯏ ꯑꯗꯨꯅ ꯐꯌꯨꯝꯒꯗꯣ ꯁꯦꯝꯖꯤꯜꯂꯒ ꯎꯄꯨ ꯀꯥꯡꯊꯣꯟꯒꯗꯣ ꯑꯦꯔꯦꯟꯖ ꯇꯧꯁꯜꯂꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣꯕ ꯑꯁ ꯑꯗꯣ ꯑꯩ ꯅꯪ ꯅꯥꯛꯇ ꯂꯩꯔꯗꯤ ꯈꯔ ꯐꯩꯕ ꯏꯊꯟꯇ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯩ ꯄꯣꯛ ꯆꯥꯛꯑꯦ ꯃꯇꯝ ꯈꯔ ꯈꯥꯡ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯈꯔ ꯈꯥꯡꯗꯗꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯋꯥꯔꯒ ꯃꯒꯨꯟ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅꯤ ꯈꯪꯉꯕ ꯃꯥꯂꯤꯁ ꯇꯧꯕꯤ ꯇꯨꯝꯃ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯇꯨꯝꯃꯤꯉꯩꯗ ꯈꯪꯒꯣꯠꯂꯛꯄꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯇꯠꯂꯤꯁꯤ ꯄꯣꯛꯀꯥꯏꯗꯣ ꯄꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯇꯥꯂꯥꯌꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ ꯁꯦ ꯄꯥꯎꯊꯣꯛ ꯑꯝꯇ ꯂꯥꯎꯅ ꯄꯥꯎꯊꯣꯛ ꯍꯩꯅꯗꯤ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯗꯤ ꯃꯥ ꯌꯥꯝ ꯍꯩꯅꯗꯤ ꯆꯠꯒꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯅꯦ ꯑꯩ ꯂꯣꯠꯀꯦ ꯇꯥꯂꯥꯌꯣ ꯇꯥꯂꯥꯌꯣ ꯀꯩꯅꯣ ꯅꯪꯅ ꯁꯨꯝ ꯏꯟꯊꯣꯔꯛꯏꯁꯤꯕꯨ ꯂꯣꯠꯂꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯀꯩꯗꯣ ꯂꯣꯠꯂꯣ ꯍꯥ ꯁꯦ ꯅꯪ ꯀꯩꯗꯣ ꯀꯩꯅꯣꯕ ꯁꯦ ꯑꯝꯇ ꯔꯤꯀꯤ 이봉아 ꯉꯥꯏꯈꯣꯁꯦ ꯆꯠꯂꯣꯕ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯃꯆꯤꯁꯤꯗ ꯄꯥꯜꯂꯝꯃꯨꯗꯅ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯑꯝꯇꯗꯤ ꯌꯦꯡꯉꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯅꯥꯇꯥꯟ ꯇꯨꯝꯍꯧꯔꯒꯦ ꯇꯥꯂꯥꯌꯣ ꯅꯣꯏ ꯑꯩ ꯇꯥꯂꯥꯌꯣ ꯃꯅꯥꯛꯇ ꯂꯩꯍꯧꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩ ꯁꯤꯗ ꯂꯩ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯨꯝꯗ ꯂꯩ
타도 하이버네 타도디 타도 아씨 안돼 nang ngawru구나 nang kayno kayno 넌 소도 소브라 게 줄이 nang데 하 그놈 넌 아우브라 너희 홈디 시대 그대봐 야드나 그대 소가 타베 홀레 마 티비랑 사대게 난 가이도리게 봐난 가이도버노 버스다 좀 나와 있던 잘리제 그이는 왜 홈내 원동 소리지나 이제 나이로 마게 놈 떠오르나 야드람 이제 낭네 낭 해말리고 낭 까리노 하이행 nga이로 쟁가 셰도 명 도르지 까리노 얘기도지 내 ngaw로 봐 아담 사시 살로 내 ngaw지 까리기노 ngaw지 나 아이 게임 떠우디매 이거 많이 강나 너 이거 강 그래다 짱 까리노 맨날 되지 봐 짱 엄다 짱 지난 거 넣어서 바지 아이라이 그럼 Cái 뭐잖아 chân nó vừa nói nào? 바지 cái này này Cái cầm đâu kìa vào. 바지 마이 뽀 쳔년 매 ông mà này bà Riêng gì? 그냥 내 오자 아이 하자게 아이 과제 세 하나가 임 떠람디 마제 혹시 누파 오버 야다 방 깐 떠리기 게임 떠우디 미지는 뭐 아데 아이 농 야데 피요 마가 센바 Ờ. 아데기디 마 강디 마 더비 뭐 오동지 안 봉게 cái 놈 떠래 Đúng rồi. Khuất tụm tự chỉnh thủ. Riêng gì? 지금 이디 아이 얌 하이나 로이들이랑 아 스팅 도고 아이 게임 떠우디 미노이 아이 봐 마 riêng ăn cái gì này bà kiếm tông được gì không Hey, nàng chị ghen năm năm hết. Đúng Ghen rồi. năm. Cái bông. Mà ghen năm mai nó lấy nào mà năm mi. Nàng chị ở đâu bỏ xem ăn ba lên. Mà xí lâu thuộc bữa đó mà tao cứ sang người đi bồi bù. Mà xí ung phàm ra. 어 떠왜 떠왜지 Mà xí phàm mi. 피가 요 마가 센바 호호호. 동이. 뭐 마시 마는 도시 나 거기 상는 게 아두고 아루고 보시면은 마시 레이래 아두 마시 록토 마땅 거장근이네 theo cái dân này 마시 타 무기 장근이 타마 호호 아도 센 톰디 깸 장요자 미원다 부디 호이 군타만 이 풍롱나버니 너희는 풍부라 양카이라 비라케라 호다 파디 파가 담나 트로자 파니 아이 과지 마 똥대 허자버니 마 아담자 판비요 호호호 파니 동시다고 아이 너희는 남는 ngaw할리바 좀 그래 어디 오자 ngasi기디 kay amda taw ngasi기제 꼼짝이 수원게 ngasi디 니나 따라 메임드네 티지나 포타나바 아두고 너희 초이버디 야제고 시 하잉 초이르가디 현절가도리니 오 하잉 라케 소이소도 빌라케 거 민가이 거기봐 분치바 분치바 호 윤낙디 윤낙 통나오장 호 할로이 학생들 호호호 그냥 잉브라 깜짝이야 그냥 잉브라 잉브라 칸니는 뭐라면 sao lại kiếm powder 게임 떠우디 미 아이 is cái tàu tiền thì ở đâu oza haing soiso도 빌라케 어, 라. oza ma tikjana haing dum taw jarage ngasigidi ayukta lauko ayukta la anganmuda hoi 아 됐어 바지 뒤에 거의 뭐 하지 파리 그럼 문이 있다 왜 뒤는 거 파르동 너희 떠우지고 이 총. पैसा दिखाई फंगला इसे फाफतन पैसा थोड़े 그 농아라 봐 짝 rồi là gì anh 하나는 통이라 chowgri 간장노 chowgri 저구리 하오니 낭 통 저기도 하오보니 lao 짝 인디기라 야니 거 아인 자기 아이디 미니 자 임세 차나 그래 tao 봐 뭐사기 없네 공하고 타이나 누기네 rồi anh in bazaar rồi 가만히 다 들으시대 아이 마이 마 타서 더 수야로 가만히 다 도거든 너 이거 무시 아이 가만히 다 도거니 마지 cái nó hawo nang sin si betna do cái nó cây nó mua số đi qua cái nó đi mama cái nó đâu à một cơ gì kia mama ta đi bo
Kena tahu sih. Nang itai mado. Yum da itai mun sangam dia ye. Nang ta yum yoro. Ai chai sing kai do ai thira magi nang hala samina sih. Yum muktang yoro. Kai nu sih. Kamu kau sih kita. Oh mama. Ai chat lagi. Chalo. Ai mai mak chat ba dai. Madugi mai bado. Ma gam nang ai wari sana rugi. thầm môi bu irang huwalibo nangi mi eng nangi ma Baya! thong Bayaw! ho Karom da kumai jibo. oi mình lấy đây Karom da ma la jibo. Ko ka ngawi da ai. Yo. Ai som thi. Nang ai na war ga nang na nungai na se dang lai thoi mi ne na. ai thầm tôi mình cái nó Ai ya da shi bai. Ai ke nom tau de ai loi ri. nang cái đâu kì Ai loi ri. Ai loi ri. nang cái vậy pusi bị vậy đâu mà sẽ lẽ bỏ ai kamai tau da na ma. Nga sai ngon tum hago dran la ga. 아. Khutai ga de pidon ji ka shel ga. Ngon khudang na par sa lo de hong du ri ngon de ba. ai ya nơi romantic ai ở mấy đây gì đó Ai ni shoma ka na ma tha sa rang no iba. nung nung ai cũng vậy post đấy Nadi mà khát tầm nang mai nang tam cha ai lo re ba. Ai chu ya ai le jang khong de. Na da ai tan shi ja ga da ba ji. ai thâu đang chỉ kịp rồi. Thâu đang chỉ kịp vậy. phát tiền Ai chong ni nge ba ai ngam de ba khang ngam de ba. Ai ne tom bi ke pam ja de ai tom bi ke log ja ro mai mak thai se ba. Am dan di si da di kon bi ro ai no pi ke thi ja ro ai chuk cha ja ke hai se ba. Am ta lo om ta se ba. 어떤 사람 말이 또래 못 들었다 네 Mani tro ma ha to ko ni ba di. Ma ko to me khai da ba di ta. 그냥 더와 찾기 하라 디 관도 난 E ba ya ba ma na thawa sho ba sho chon nan de da ka la da ba lo da dak da ina. 야너 떠올려 Ai 그래 chong ni ngem ne jo. Long ko sin no da di. Ma sin no da ma ai phle tra ba ai di ai pharo ko. Ai to ke ma. ꯅꯨꯡꯁꯥꯁꯦ ꯊꯣꯛꯅ ꯌꯥꯈ꯭ꯔꯦꯗ ꯀꯨꯆꯨꯁꯦ ꯍꯥꯟꯅꯗꯩ ꯈꯔꯒ ꯃꯨꯕꯅꯦ ꯃꯣꯏꯅ ꯃꯨꯕ ꯇꯥꯔꯤꯅꯦ ꯃꯁꯤ ꯑꯝꯇ ꯃꯃꯟꯗ ꯌꯥꯔꯣꯏ 납태양의 사랑해요 감사합니다 마모 호 시오이디 khara ꯐꯩꯗꯅ ꯅꯨꯡꯁꯥꯁꯦ ꯌꯥꯛꯃꯟꯈ꯭ꯔꯦꯕ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯧꯖꯤꯛ ꯈꯪꯉꯦꯗꯅ Ai chong 엄청 뭐. 남티랑에 사랑해요. 감사합니다. 펌무 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 팜닝 거 바우디 ai. 까다로게 Ai ko ngao ai. Ai bom ơi. Mai sẽ phom tao đi. 까다로게 낭보 잠깐만 어제 mai mình nông pi đi. 얌나 루바 케이스 아마기 마탕 Hayo. 하요 하루 하루 Hayo. 마기샤 아 어자마이 바 아용딘 카크나 마시제 좀 싸움제 총칸칸데 떠비 Nang nang thong ngang này đây. Hin de lak sel ai. Ada gidi. Khudai do pidon je kar sel ga tummi ngai de ga phamang de phammi. 힘들어 저리봐 Hin de lai. 아이니 Adu oza mai am tang ai bu nong si bi ga. Oza mai mai am tang di nong si bi ga. Ai bu am tang di. Am di kan bi yo. 거꾸로 낭기 당모도 파울이도 낭 오자 좀 강이 Ôi, oza nó thầm de phawi yu ni ai na dai hak thing na. Thing na je bani. 거꾸로 어자마 누피나 또 어디 파이에 누파 마나 뭐뭐 나 탄마도 아이디 니도 우라바 나는 갑자기 들거리기 마이 칼라가 커피니 또 나비대 토피 Da mai bam ta. 비행기 Ai ne ai no bi ga pam je de ai am tang. Ai mana taw ji tang hong don bi ro. Na tra kan ai je hard ki hatok bi ro. Ai je hatok bi ro. Hatok bi ro. Hatok bi ro ja mai ba. 쟤나 오자 떠오게 나 오자 나그 다 기분 레와도 아두막디 한 도프딩 안물어 Kai no ai si bo. Oza mo kan ai bi si bo. 낭나 잭션나 떠오 하라가 낭나 토차다 비 나트로 Madung ang na kan thong lai dong khang de ba chi da pala ma de sing han ai lo ngoi dro. 아세 아이 나 오자 아마 신나게 낭얘 우보다나 성닝바 푸닝바 아마 보고 나와 Sao phuning ba. 아 Phuning ba yaw da bi da ja ma sauning ba dang ho hel ba re su. Sim tok ya ro idra. 너 야옥 따라가디 호스피탈 롱 쩌는 Ya re bibiro bibiro. Ai har ki jo hasa ga sunu man to bibiro. 비게 나 오자 떠오게 Hoi. 납티랑이 감사합니다 사랑해요 Ai no na to ji. 뭐니 Oza mai ba kai no di hai nong na tro. 하이 하이나 오르슈 6달에 내려봐 라이오이라봐 하이농니 Oh, kan ba ai no ba sa mai ba. 세세세 야 Ta bibiro sa mai ta bibiro. Sina kamai na season na ga ni season na ba mong si. 시제 난 망원에 투어마 까는 데고 마 강은 배디 아. 아두부
ꯑꯍꯥꯟꯕ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯑꯗꯨꯃꯛꯇꯤ ꯐꯔꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯉꯥꯎꯕꯗꯣ ꯑꯗꯨꯗꯤ ꯐꯔꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯉꯥꯎ ꯊꯤꯉꯥꯎ ꯑꯣꯏꯅ ꯕꯤꯕꯨꯂꯥ ꯆꯨꯕꯗꯣ ꯉꯥꯎꯇꯅ ꯐꯗꯅ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯅꯤ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯩꯅꯣꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨ ꯅꯪ ꯍꯦꯛ ꯎꯕꯒ ꯐꯨꯅꯤꯡꯕ ꯑꯗꯒꯤ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯅꯤ ꯄꯥꯝꯖꯩ ꯑꯩ ꯍꯩꯅꯗ ꯆꯠꯇꯣ ꯑꯩ ꯎꯕ ꯃꯥꯅ ꯍꯩꯅꯗꯕ ꯇꯤꯡꯒ ꯁꯤꯜꯂꯝꯕꯗꯣ ꯑꯩ ꯊꯃꯣꯏꯁꯦ ꯄꯤꯖꯒꯦ ꯃꯥꯏꯗ ꯊꯤꯖꯟꯕꯤꯔꯝꯃꯣꯏꯁꯤꯅꯦ ꯁꯃꯥꯏ ꯕꯥꯏꯗꯤ ꯑꯣ ꯑꯁ ꯃꯥꯏꯗꯗꯤ ꯁꯤꯜꯍꯜꯂꯨꯅꯨ ꯅꯪꯒꯤ 이제또 시제 ꯍꯩ 티봉자우지디 레와닌해 ꯆꯥꯒꯤ ꯍꯩ ꯅꯃꯥꯟꯅꯕꯁꯦ ꯃꯤ ꯑꯃ ꯇꯧꯏ ꯍꯩꯅꯧꯗꯣ ꯄꯥꯏꯁꯜꯂꯨ 또 하우래 마이 하나비지 ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯧꯏꯁꯤ ꯀꯩꯅꯣ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯅꯣꯏ ꯅꯤꯒ꯭ꯂꯦꯠ ꯌꯥꯝ ꯆꯥꯔꯝꯒꯅꯤ 마나 소리만 정말 마망게서 아이 나오래 마는 나암다봐 공금 자다 난투드네 바인 거는 거니 ꯅꯪ ꯆꯦꯛꯁꯟꯅ ꯍꯟꯗꯛꯀꯤꯁꯨ ꯆꯦꯛꯁꯟꯅ ꯇꯧꯀꯣ ꯁꯤꯗ ꯁꯨꯝ ꯁꯣꯏꯔꯒꯗꯤ ꯅꯪ 정말 소리 득디네 해저고세 라와이 타동 두라와 있다이나 ꯖꯣꯝ ꯅꯤꯡꯊꯧ ꯎꯕ ꯌꯥꯏ 야니 하득디 해저고 라와이 또 토마게다 야네 ꯑꯗꯣ ꯑꯣꯖꯥꯕ ꯁꯤꯒꯤ ꯊꯣꯝꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯣ 보통 토미아브라 ꯌꯥꯗꯦ ꯌꯥꯗꯦ ꯃꯥꯒꯤ ꯅꯝꯊꯤꯔꯥꯡꯉꯤ ꯁꯥꯔꯥꯡꯉꯤ요 ꯈꯝꯁꯤꯃꯤꯗꯥꯗꯣ ꯆꯦꯛꯁꯟꯅ ꯁꯣꯜꯂꯣ 3ꯂꯛ ꯁꯣꯜꯂꯣ 아이노다 ꯑꯗꯨꯒ ꯅꯪ ꯏꯔꯨꯖꯔꯁꯨ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯀꯗꯕ ꯏꯔꯨꯖ ꯊꯣꯛꯑꯒ ꯆꯠꯀꯗꯕ ꯑꯗꯨꯒ ꯈꯨꯠ 어이나나 45 ꯑꯦꯡꯒꯜꯗ ꯊꯣꯡꯒꯗꯕ 오이나나 45 ꯑꯦꯡꯒꯜꯗ 마이 마다 기단 차토가 90 디그리도ꯊꯣꯡꯕ ꯌꯥꯗꯦ 이상만 봐 45 ꯑꯦꯡꯒꯜꯗ 오자마 이 사실 랭엄 장감들 에이 난 그냥 비오로 셜레코 하이 아이 셜레 오자마 봐 ꯑꯣꯖꯥꯕ ꯑꯩ ꯆꯠꯂꯒꯦ ꯍꯩ ꯇꯥꯍꯣꯏꯗꯤꯅꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯟꯗꯅ ꯃꯍꯩꯗꯣ ꯇꯦꯝꯕꯥꯟꯗꯤꯅꯦ ꯑꯩ ꯁꯦꯟꯗ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕ 어자봐 너 기나다 치던 거 오이 오이 무슨 아이요 뭐 토하지 셨더나 아니 뭐다 신나디 가야 돼 템바니 이게 아동 우드라 파드라 스트람니네 이봐 하오에 능을 내고 잡보시 ꯆꯥꯁꯜꯂꯣ ꯑꯩ ꯌꯥꯔꯦ ꯅꯪ ꯅꯣꯡꯃ ꯅꯨꯡꯁꯨꯝ ꯐꯔꯛꯑꯕ ꯀꯔꯝ ꯇꯧꯔꯦꯀꯣ ꯃꯧꯁꯦ ꯑꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅꯅꯦ ꯉꯔꯥꯡ ꯃꯥꯏꯕꯗꯣ ꯄꯨꯔꯒꯅꯦ ꯑꯩꯁꯦ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯍꯥꯏꯅ ꯅꯪꯕ ꯍꯥꯏꯔꯤ 보셈 나와야 ꯅꯪꯁꯦ 까나 바나 아이나 더가 심절리 보는다 하 그나 참 그럼 아이나 더 도부르 바가나 노버 나온다가 보셈 심절리 아이시고 아이고는 나오고도 봐 낭나 그래도 미미고는 나오도리 봐 까나 셈이봐 ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯅꯥꯝ ꯉꯥꯎꯕꯤꯗꯦꯗ 아드니 능 아이 타도 잡가 능 아이 능 ꯁꯦꯝꯖꯜꯂꯁꯨ 이 마사지 ꯁꯦꯝꯖꯜꯂꯁꯨꯅꯦ ꯑꯩꯈꯣꯏꯒ ꯂꯩꯌꯦ ꯀꯩꯝ ꯀꯥꯎꯗꯦ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯅ năng ꯑꯗꯨ ꯇꯥꯕꯌꯥ ꯑꯩꯗꯤ ꯃꯤꯅ ꯁꯦꯝꯖꯜꯂꯁꯨꯅꯦ ꯇ꯭ꯔꯨꯂꯞꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯊꯥꯏꯂꯦꯟꯗ ꯑꯗꯨꯝ ꯉꯥꯎꯋꯦ ꯃꯣꯏ ꯁꯦꯝꯖꯟꯕ ꯆꯪꯗꯦ ꯅꯪ 아니 것이디 아도 ngasi디 nang aina khoimda purani ꯑꯁꯦꯡꯕꯩꯔꯥ nang aina khoimda purani akhoi mungi nang aina mau helani nang ai ba de kre bote ko je nang ngasi purani khoimda nang naga ne nang naga phi ga illaga ne nang naga phi sai bu ga illaga nang ai tamningi nang naga phi illaga khoi mangwan daga lai thamai thalengai daga ai nang tum dei ka sumaina ga laga tiu ka daga dai di daga da lag daga dai lang thon atara sangai lo sangai ko warap janai khangni ado nang chalo kitang hantu thagi ado nang namidu chalune ai kanoma pigi ꯎꯁꯜꯂꯦ ꯀꯔꯥꯏꯗꯅꯣꯃꯦ ꯑꯩ ꯑꯣ ꯅꯍꯥꯟꯗꯒꯤ ꯁꯤꯃꯥꯡ ꯃꯥꯏꯁꯤꯗ ꯅꯕꯥꯅꯤ ꯆꯪꯗꯅ ꯑꯉꯥꯡꯁꯦ ꯁꯦꯝꯇꯣꯛꯏꯕ ꯌꯥꯎꯔꯦ ꯆꯥꯊꯣꯛꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯣꯏꯁꯦ ꯑꯉꯥꯡꯁꯤꯗꯩ ꯁꯦꯜꯁꯦ ꯅꯨꯡꯉꯥꯏꯅꯤ ꯂꯩꯔꯝꯃꯒ kayaknya solo ada betul naptirange sarange o kam samsam ya ya ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ